Ringui Naga village the Kuki militants ng numay kapsil pada Naga village guard mari sokli. Ukrul district ki Ringui Naga village da ngasi ayuk pung taraga makai suspension of operation through the labor Kuki militants ng apaba makal gi numay sejinatuna etek sa tarak pada kulasigi village guard mari sokli hari. Ringui Village Protection Committee na thadorok pa sirolamada Ringui Naga Village Jurisdiction manung da layriba Ringu Boraiga paring da ngak sinbagi thabak tawriba Naga Village Guard singi matakta ngasi ayuk pung taraga makai tabada su da layba Kuki militants ng apapa makal gi numay sejinaduna etek torak pa da volunteer mari sokli makhoi mari gi manung da ani amagi phibam luna sokhi hari Haugzumaki wena soklaba singe maming kham ngamdri Kuki militants singi thawong adubu Ringui Village Protection Committee na akan mamongda condemn tawraduna Kuki militants singa sina mapam asida etek sa tarakpa singa sige sin ahan manati Kuki militants singi tamtiba thawong asina mapam asigi nupi angang amadi ahal oiraba singda tattana mi paiba amadi aki akhang piduna lakli Militant sing na kapsilak nung may na misa miyam na sokadra haibigi akipana mayum thadokuna lanjendari haina sa pongdorakli Asigumba Kuki theorist na lepta na sa taragliba thawong asina Kuki amasum Naga community anigi marakta yeng thinabagi sanghe na wangkat hanbaga loina na ing signa layba pamzaba Naga community gi miyoy singi punsi ta sauna singnabagi thawong sa taragli haiba wapam thambaga loina na mari lainaba authority na Ringui area amasum masigi akoibada layriba miyamgi punsi ngak sienbaga loina na ing tappa punsi mahingda hingma ngamnaba thabak lokhotgadabani Ringui Village Community na matam supa aikoi gilam aikoi gi miyam amadi hak ki matam pumara khongpam si na lepkani hadi Su da layba Kuki theorist ni attack sa thaduna Naga Village volunteer maritam thina sokon ki ba thawong adubo Central Command Naga Village Guard ki mekediga akan mamong na condemn tarakli amadi Naga miyam gi ipai puna thambiramba lamkhai amadi aikoi gi miyam ngak sen bahibasi NBG Central Command ki amatangai rab thawdang na hinas phongdorakli Nakalamoramda Kuki Civil Society Organization CSO Working Committee na nimit khrani ki mamangda Mulan Kuki Village the etek sa tharkraba matung anirak suboy na ngasi Kuki Village amadi etek sa tharkri haina claim tarakli Mount Kampa Mall Mount Campus region da lariba Kuki khunja singi lo singubagi thabak toriba mapam asida tangkhul militant sing sangsilakbagi pau phangmari khutak Kuki Village volunteers sing mapam adura sangsinduna defend tawbagi thabak sa thabadagi henjinba ngamkhidabani haina su phungdorakli Print amadi electronic media da pau phonggadaba amadi phongloidabagi matangna Manipur lengakna advisory thokri lengakna ban tawkhraba unlawful oiba natragana unrecognized organization singna thadorakwa press release statement amata phongbu yaroidawri Print amadi electronic media anloina social media platforms na report tawbi yaba amadi yaroidabagi matangda Manipur lengaki home department gi mekaidigi ngarang advisory mathokri Manipur lengana thokiba advisory iduna Manipur lairiba media house editor journalist amadi publisher khudimangna Press Council of India PCI na piba norm of journalistic conduct ngaknaba wapum thambaga loina Media house khudimangna ban strike natragana unauthorized oiba natragana unrecognized organization amana kihan khanganbaga mari leina thadorakpa pau ama phongdringai da amadi lauthokthringai da yamna section na verify tawgadabani official natraga thajba yaba source tagi sapsana verification yaudana asiguma makal I pau phongloidabani amadi lauthokloidabani ban dawkhraba unlawful oiba natragana unrecognized organizations sing thadorakpa press release statement natragana communication amata phongba lakthokpa mawong amata yaroi kadiguma miyam gi interest ta phongba natragana lakthokpa oirabasu full context hapagi mohod legitimize oiba mawong da hapkadabani amadi lakthokadabani miyam da aki akhang oigadaba amadi communal marakta irang thokpa yaba mawong da pau phongba samthon hapsinduna headline mana singba amata tawroidabani sensitive oibi issue ga mari lenaba pau go oina yamna balance oina madi community amana mabukning nagadaba mongna pau phongdana basukhangali loinana miyam marakta mi pai thabai ba pokadaba pau sing verify tawdana bab na saragi iduna phone loidabani threat tawba deserves tawgadaba pau sing asumba asingba sapsana khangdana phone loidabani irang thonba yaba unlawful oiba thabak sing torakpa yaba natragana anti-social element gi interview natragana statement phone loidabani media house khudi mangna accuracy fairness
restraint amasung responsibility yaun ethical journalism gi principle ngana thabak tawgadabani media bu senkhai thongkhai amadi aki ekhang pibana bigi pau sandoknaba platform oihalloidabani housing manipur oidiba law and order gi phibam asida media na public order ngak senanaba responsible oiba stakeholder amagi thaudang loduna hen irang thonba yaba I pau sing phonoidabani amadi community marakta nungsi janaba purakadaba ingta palamda mama purakpa yaba mongda I pau sing phongbinaba su advisory sida khangali electronic digital amasum social media platform singi oina tonganba advisory ama home department thoktuna IT rule 2021 PD bu guideline gangna I pau sandokna ba khangli loinana ban tawkraba unlawful oiba amadi unauthorized oiba organization singna ban threat amadi deserting activity ga mari lainana thadorakpa wafam sing lauthoidabani sandok loidabani community marakta irang thokpa yaba pau phongdokpaga loinana integrity sovereignty amadi public order bu ikai khumnaba thabak tawgadabani IT rule 2021 PD bu provision sing thawoidaba yawrabadi information technology act 2000 gi makhada amadi atai sanaba logi matuina serak phangba ye hen su khangali Kwakta da miyam gi purak pa polam sing mai thaba mani munba gi thabak lep kadabani KCP Kwakta da leiba relief camp gi IDP sing amadi manak nakpa da khundari bi miyam gi pusilak pa nongma da sangdabi yadraba polam sing lambi da munba mai thadok pa sing gi thabak sathari bes kudak to kadabani haina KCP na haidi lobasi gi publicity secretary M Punsiba Meetei na thadorak pa siro lamada polam sing adu chucham putam na pusin khi kadabani haina singna bada yumpham oiraga mai thadok pa sing ma tawsi yamna lebak thibani madu dagi hendoktuna sing kilo mangaga nga kilo tara khak pujarakpa matamda laibaki ihogi mingda munbagi thabak chathriba singadu saini bagi thongni KCP Bishnupur District Coordination amadi Kwakta gi masinjat pe isil inauksin kharaga su punnuna pau phaunaduna chuchampura pose pusilli amadi pusindi habigi matangda asobo sigi naba malaidi bisi koknanaba khanaki balaidi Kwakta mekai gi meira pai bisinga punnuna chuchampurum na pose puthok pusin yagadaba lambi animakta joint monitoring post thammagi wafam phawba puthok khibadi le dubu wafam adu mari lenaba singna yabikidi visual confidence building measure ama oina chuchampur sangthok sangsin yaba lambi animakta CCTV camera palaba pungkunga mari monitor tawnaba wafam KCP na thamkhibadu Kwakta miyamna su yamna harauna yarakhiba leirabani athuba matamna mari leinaba CSO singama su atai meira pai bising loop singa I pau phaunhanduna strategy oiba angle dagi CCTV camera khara install tonaba process horagani Maraksida miyamna khanganjaningmadi Kwakta gi miyoi khara Kuki narcotics singa I pau phaunaba masum Kuki ga punnuna karbar sathaba leiri hairagasu makhoi kharana maram oiraga Kwakta gi miyam punamakpo aran mamongda ubiganu haina phungdorakli Home Minister Gobidas na siya lawduna border fencing gi matang na khanakri border fencing amadi atai border area ga mari lainabising gi matang na Manipur lenga ki Home Minister Gobidas konthaujamna siya lawduna ngasi review mifam ama pangtokri mifam adur urkhul Technopal Sandel amasum Chuchampur gi Deputy Commissioner sing loina one department sing gi makok thomu official sing saru yakhi loina Home Department official sing ngam kai sambal khabi thabak toriba border road task force amasum Assam Rifles ki makok thomu official sing su saru yakhi review mi pamadura border security ki thabak sing mari lenaba agency sing gi marakta amaga mating pinaduna hena mapangal kalanana bamadi border paring na pakhaliba sako thorang ki thabak sing atuba matamda loisinana basu mari lenaba sing the minister na poktak biki hari Amaramda se minister Yumnam Khemsa na Facebook post thadorok worolamada ngasi ma ki office ta all naga student association Manipur ansam gi mute kang bugamaga unaduna wari sanabaga loinana mahairoi lupasigi maikei gi singi district mari leinaba wafam yawba memorandum ama piram khiyari mahairoi lupasigi mihut singa maru oina education amasum health sector fogat hananabagi matangda khannabaga loinana makoina demand tori wafam sing mari lenaba authority singa tanaraga athuba matamda thabuk oina pangthoknaba honagani haibaga loinana ansamna mahairoi lup ama oina lawriba thodang singbu thagatba phungdorakli April 15 da miyamna sangsinkiba khongjanggi manungda yet thangma mita nauri maruna panbadagi soktuna rimsta layengduna leirakhiba Imphal West CDO gi rifleman thinguzam sanajawgi phibam lusilakpadagi Chennai layenglu kadori maki mitki retina cornea lens ahumak sokpana phibam lusilakpana Chennai da layenggadori hadi